ꯂꯤꯔꯕ ꯃꯜꯂꯕ ꯃꯥꯏꯈꯨꯝ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯈ꯭ꯔꯦ꯫ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯗ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝ ꯈꯪꯈ꯭ꯔꯅꯤꯗꯣ ꯃꯍꯥꯛꯇꯤ꯫ ꯑꯉꯥꯟꯕ ꯃꯍꯥꯛꯇꯤ ꯂꯩꯍꯧꯔꯦ, ꯑꯃꯝꯕ ꯃꯍꯥꯛꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯈ꯭ꯔꯦꯗꯣ꯫ ꯈꯥꯕꯅ ꯈꯪꯈ꯭ꯔꯅꯤ ꯁꯣꯏꯗꯅ ꯗꯥꯏꯃꯟ ꯑꯗꯣ ꯀꯅꯥꯅ ꯄꯥꯏꯈꯤꯕꯅꯣ ꯍꯥꯏꯕ꯫ ꯆꯦꯛꯁꯤꯟꯗꯦꯗ ꯅꯈꯣꯏꯁꯦ, ꯑꯗꯨꯛ ꯂꯨꯕ ꯂꯥꯏꯔꯤꯛ ꯂꯩꯐꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈꯤꯗ꯫ ꯁꯅꯥꯒꯨꯝ ꯇꯥꯡꯕ ꯂꯝꯂꯦꯟ, ꯂꯨꯄꯥꯒꯨꯝ ꯂꯪꯕ ꯏꯌꯥꯏ ꯀꯌꯥ, ꯅꯤꯡꯊꯤꯖꯩꯗ ꯃꯐꯝ ꯑꯁꯦ, ꯃꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯏ ꯂꯁꯤꯡ ꯃꯐꯣꯜ꯫ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯅ ꯆꯣꯠꯄꯗ ꯂꯩꯅꯥꯁꯤꯡꯅ ꯐꯨꯒꯥꯏꯅ ꯁꯥꯠꯆꯕ ꯅꯨꯖꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯅꯤꯡꯊꯤꯕ ꯂꯝꯂꯦꯟ꯫ ꯁꯝꯂꯥꯡꯗ ꯂꯩꯍꯥꯎ ꯅꯥꯆꯣꯝꯅ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ, ꯀꯔꯝꯕ ꯃꯤꯑꯣꯏꯕ ꯀꯔꯝꯕ ꯃꯤꯇꯣꯞꯅ ꯂꯩꯅꯤꯡꯂꯝꯂꯣꯏꯗꯒꯦ ꯃꯐꯝ ꯑꯁꯦ, ꯂꯩꯔꯩꯄꯥꯛ ꯀꯨꯝꯂꯕ ꯃꯐꯝ ꯑꯁꯤꯗ꯫ ꯑꯅꯤꯁꯨꯕ ꯂꯝꯂꯦꯟ ꯑꯣꯏ ꯆꯠꯂꯨꯕꯅꯤ ꯑꯩꯍꯥꯛꯅ ꯊꯃꯣꯏ ꯑꯁꯤꯗ ꯑꯋꯥꯕ ꯄꯨꯗꯨꯅ, ꯑꯋꯥ ꯅꯤꯡꯉꯣꯜ ꯑꯩꯍꯥꯛꯅ ꯃꯩꯇꯩ ꯀꯪꯂꯩꯄꯨꯡ ꯑꯁꯤꯗ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯥꯗꯤ ꯀꯗꯣꯝꯗꯅꯣ ꯂꯩꯍꯧꯔꯦ ꯅꯨꯡꯉꯥꯏꯇꯅ ꯁꯨꯃꯛ꯫ ꯂꯣꯏꯅꯈꯤꯕ ꯃꯇꯝ ꯑꯗꯣ ꯑꯣꯏꯔꯕꯣꯏꯇ ꯅꯤꯡꯂꯨꯏ ꯉꯁꯤꯁꯨ, ꯑꯗꯨꯕꯨ ꯅꯠꯂꯝꯗꯦ ꯃꯍꯥꯛꯇꯤ꯫ ꯏꯁꯤꯡꯒꯤ ꯏꯆꯦꯜꯅ ꯆꯦꯟꯊꯕꯗ ꯂꯣꯏꯅꯕꯤꯈ꯭ꯔꯕꯔꯥ ꯊꯋꯥꯏꯁꯤꯡ ꯑꯗꯣ? ꯀꯔꯝꯕ ꯊꯃꯣꯏꯅ ꯉꯝꯒꯗꯒꯦ ꯃꯥꯌꯣꯛ ꯌꯥꯅ ꯄꯨꯕꯁꯨ? ꯏꯃꯥꯡꯃꯛꯇꯗ ꯇꯥꯔꯛꯂꯕꯗ ꯁꯛꯇꯝ ꯑꯗꯣ, ꯂꯥꯟꯗꯨꯅ ꯆꯠꯂꯤ ꯆꯤꯡꯈꯥꯗ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯊꯥꯡꯗꯨꯅ, ꯊꯃꯣꯏꯗ ꯍꯨꯕꯨ ꯐꯨꯝꯗꯨꯅ, ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯦꯡꯅꯤꯡꯗ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯈꯪꯇꯥ ꯇꯥꯔꯛꯄ ꯃꯇꯧꯗ ꯑꯩꯗꯤ ꯊꯃꯣꯏ ꯂꯩꯃꯟ ꯆꯟꯈꯤ꯫ ꯏꯉꯥꯟ ꯉꯥꯟꯅ ꯏꯐꯣꯡ ꯐꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯕ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯕ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯩꯍꯥꯛꯅ꯫ ꯑꯃꯨꯛ ꯍꯜꯂꯛꯄ ꯂꯝꯕꯦꯜ ꯑꯗꯨꯃꯛꯁꯨ ꯂꯣꯏꯅꯈꯤ ꯑꯩꯍꯥꯛꯅ꯫ ꯃꯊꯟ ꯊꯝꯕ ꯌꯥꯔꯣꯏ ꯈꯟꯅ ꯃꯇꯝ ꯃꯥꯁꯨ ꯀꯨꯏꯔꯦ, ꯊꯋꯥꯏ ꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯝꯈꯤꯗ꯭ꯔꯥ ꯈꯟꯅ ꯎꯅꯤꯡꯉꯤ꯫ ꯍꯔꯥꯎꯅ ꯄꯦꯟꯖꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯑꯃꯕꯨ ꯉꯥꯏꯗꯨꯅ꯫ ꯊꯦꯡꯅꯔꯦ ꯑꯩꯍꯥꯛꯀ ꯀꯔꯝꯅꯗꯤ ꯊꯥꯔꯝꯂꯁꯤꯒꯦ, ꯊꯃꯣꯏ ꯃꯥꯗꯤ ꯂꯩꯍꯧ ꯍꯥꯏꯔꯁꯤ꯫ ꯊꯋꯥꯏ ꯃꯥꯅꯁꯨ ꯑꯩꯕꯨ ꯆꯠꯈꯤꯅꯨ ꯌꯥꯜꯂꯕꯗ ꯀꯔꯝ ꯆꯠꯀꯅꯤ ꯑꯩꯍꯥꯛꯅ? ꯃꯤꯀꯨꯞ ꯑꯗꯨ ꯑꯣꯏꯔꯒꯗ꯭ꯔꯥ ꯑꯩꯒꯤ ꯄꯟꯊꯨꯡ? ꯂꯝꯗꯝ ꯍꯣꯡꯂꯔꯦ, ꯂꯝꯗꯝꯁꯤꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯔꯔꯦ ꯑꯩꯍꯥꯛꯁꯨ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏ ꯐꯪꯂꯔꯦ ꯅꯨꯡꯁꯤ ꯊꯋꯥꯏ ꯃꯆꯥ ꯑꯃ꯫ ꯆꯍꯤꯗꯤ ꯂꯣꯡꯈꯤꯅꯤ, ꯏꯆꯥꯅ ꯍꯤꯡꯍꯧꯅꯤ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯥꯗꯤ ꯂꯥꯏꯔꯝꯂꯦꯟꯕꯨ ꯇꯤꯟꯈ꯭ꯔꯦꯗꯣ꯫ ꯆꯠꯂꯅꯤ ꯑꯩꯍꯥꯛꯁꯨ ꯀꯨꯏꯔꯔꯣꯏ ꯈꯟꯅ ꯑꯩꯍꯥꯛꯅ ꯁꯦꯟꯅꯖꯔꯤꯕ ꯑꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯑꯁꯦ ꯁꯤꯟꯅꯔꯝꯃꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯏ ꯃꯆꯥꯗ꯫ ꯃꯥꯡꯍꯟꯈꯤꯕ ꯌꯥꯗꯦ ꯅꯤꯡꯊꯤꯅ ꯍꯥꯏꯔꯝꯈꯤ ꯑꯩꯍꯥꯛꯅ꯫ ꯃꯅꯤ ꯑꯁꯤꯕꯨ ꯁꯦꯟꯅꯔꯛꯎ, ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯛꯀꯅꯨ꯫ ꯍꯜꯂꯛꯂꯕ ꯃꯈꯣꯏꯅ ꯄꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ꯫ ꯀꯦꯟꯈꯤ ꯁꯤꯡꯒꯥꯔꯩꯒꯤ ꯃꯇꯧꯒꯨꯝ, ꯑꯍꯤꯡ ꯑꯃꯗ ꯑꯌꯨꯛꯀꯤ ꯃꯉꯥꯜ ꯂꯥꯛꯄ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯣꯏꯈꯤ ꯋꯥꯔꯤꯁꯨ ꯑꯗꯨꯉꯩꯒꯤ ꯋꯥꯔꯤꯁꯨ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯗꯨꯛ ꯇꯦꯟꯕ ꯋꯥꯍꯩ ꯑꯁꯤꯅ ꯗꯥꯏꯃꯟ ꯑꯗꯨꯃꯗꯤ ꯃꯥꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯅ ꯄꯥꯏꯍꯧꯏ ꯍꯥꯏꯕ ꯈꯪꯍꯧꯔꯦ꯫ ꯀꯔꯝ ꯇꯧꯅꯤ ꯊꯤꯔꯛꯂꯅꯤ, ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯈꯤꯒꯗ꯭ꯔꯥ? ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯇꯅꯨꯕꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯗꯕ ꯌꯥꯗꯦ, ꯃꯥꯕꯨ ꯍꯥꯠꯄꯁꯨ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯊꯦꯝꯗꯨꯅ ꯑꯩꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯣ ꯍꯧꯈꯤ, ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯏꯪꯂꯕ ꯑꯌꯨꯛ ꯑꯗꯣ ꯌꯧꯔꯔꯦ꯫ ꯂꯩꯆꯤꯜꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯃꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯁꯣꯐꯥꯗꯁꯨ ꯇꯨꯝꯂꯝꯗꯕꯗ ꯈꯖꯤꯛꯇꯤ ꯉꯛꯂꯨꯏ ꯍꯜꯂꯛꯇ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ, ꯃꯈꯥꯗ ꯀꯨꯝꯂꯛꯏ ꯂꯤꯅꯥꯅ꯫ ꯍꯧꯒꯠꯂꯕ ꯏꯕꯦꯝꯃ? ꯍꯣꯏ ꯏꯃꯥ, ꯏꯃꯥꯁꯨ ꯉꯟꯅ ꯍꯧꯒꯠꯄꯤꯔꯝꯂꯩꯁꯦ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯝ ꯇꯧꯗꯦ, ꯏꯊꯦꯡ ꯊꯦꯡꯅ ꯍꯧꯕꯗꯣ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯁꯄꯤꯇꯥꯜꯁꯨ ꯆꯠꯇ ꯀꯨꯏꯔꯦ, ꯍꯣꯁꯄꯤꯇꯥꯜ ꯑꯃꯨꯛꯇ ꯌꯧꯔꯨꯈꯤꯒꯦ, ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯃꯥ, ꯉꯔꯥꯡ ꯗꯥ ꯂꯥꯛꯈꯤꯕ꯭ꯔꯥ? ꯀꯩꯅꯣ ꯍꯥꯏꯁꯦ, ꯍꯜꯂꯛꯇ꯭ꯔꯕꯣ? ꯀꯥꯗ ꯂꯩꯍꯧꯗꯕ꯫ ꯑꯣ, ꯍꯜꯂꯛꯑꯝꯃꯔꯣꯏ ꯑꯗꯨꯗꯤ ꯍꯥꯏꯅ ꯔꯤꯅꯥꯁꯨ ꯆꯪꯈ꯭ꯔꯦ ꯂꯣꯏꯁꯤꯟꯕ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯌꯥꯏ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯜꯁꯨ ꯐꯠ ꯑꯣꯟꯊꯣꯔꯛꯄꯅꯤ ꯍꯤꯌꯥꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ꯫ ꯀꯩꯅꯣ? ꯂꯨꯆꯤꯡꯕ ꯉꯔꯥꯡ ꯂꯥꯛꯇꯕ꯭ꯔꯥ? ꯂꯩꯆꯤꯜ, ꯅꯪ ꯅꯩꯕꯨ ꯊꯥꯖꯕ ꯊꯥꯖꯗꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ
ꯑꯩꯅ ꯋꯥꯐꯝ ꯈꯔꯗꯤ ꯍꯥꯏꯒꯦ. ꯂꯨꯆꯤꯡꯕ, ꯗꯦꯃꯣꯟ ꯂꯛꯇ ꯐꯠꯇꯕ ꯗꯦꯃꯣꯟ ꯍꯥꯏꯕ ꯑꯗꯨꯅꯤ. ꯅꯪꯅ ꯃꯥꯒ ꯂꯨꯍꯣꯡꯂꯕꯁꯨ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯒꯗꯕ ꯂꯩꯇꯦ. ꯑꯗꯨꯒ ꯃꯥꯅ ꯅꯪꯒꯤꯗꯃꯛ ꯁꯛꯇꯤ ꯃꯥꯡꯍꯟꯒꯦ ꯐꯥꯎꯕ ꯈꯜꯂꯝꯂꯣꯏ. ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕꯗ ꯍꯣꯠꯅꯔꯛꯀꯅꯤ. ꯑꯩꯁꯨ ꯃꯁꯤ ꯍꯥꯏꯔꯒ ꯋꯥꯐꯝ ꯑꯃ. ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯁꯣꯟꯊꯔꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯈꯨꯕꯣꯝ ꯇꯤꯡꯊꯣꯛꯇꯨꯅ ꯂꯦꯞꯂꯤ ꯍꯥꯏꯕ ꯅꯪ ꯅꯤꯡꯁꯤꯡꯉꯨ. ꯂꯩꯆꯤꯜ ꯋꯥꯍꯩ ꯑꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ. ꯃꯥ ꯏꯌꯥ ꯌꯥꯅꯤꯡꯗꯦ ꯋꯥꯍꯩ ꯑꯗꯣ. ꯂꯩꯆꯤꯜꯅ, ꯅꯪ ꯅꯁꯥꯒꯤ ꯅꯌꯨꯝꯗ ꯂꯩꯕ ꯍꯩꯇꯕ꯭ꯔꯥ? ꯂꯩꯕꯁꯨ ꯉꯝꯗꯕ꯭ꯔꯥ? ꯅꯁꯥꯒꯤ ꯅꯌꯨꯝꯗ ꯂꯩꯔꯨꯁꯨ. ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯩꯅ ꯇꯥꯒꯗꯕ ꯂꯩꯇꯦ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥ ꯑꯩꯒꯤ ꯅꯨꯄꯥꯅꯤ. ꯍꯌꯦꯡ ꯅꯤꯡꯉꯝꯂꯛꯇ꯭ꯔ ꯃꯤꯀꯨꯞꯇ ꯅꯪ. ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ. ꯌꯥꯝ ꯊꯨꯅ ꯁ꯭ꯋꯥꯏꯗꯒꯤ ꯊꯣꯛꯄꯤꯈ꯭ꯔꯣ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯏꯁꯦ ꯇꯞꯅ ꯇꯞꯅ ꯀꯥꯔꯛꯀꯅꯤ. ꯍꯥꯏꯅ ꯆꯪꯈ꯭ꯔꯦ ꯍꯤꯌꯥꯏꯁꯨ ꯂꯦꯞꯇꯨꯅ. ꯐꯩ. ꯅꯪꯅ ꯑꯗꯨꯛ ꯌꯧꯔꯕꯅꯤꯅ ꯂꯨꯆꯤꯡꯕꯕꯨ ꯍꯥꯠꯄ ꯇꯥꯕꯅꯤ. ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯕꯅꯤ. ꯑꯩꯒꯤꯗꯤ ꯗꯥꯏꯃꯟ ꯄꯥꯝꯗꯦ. ꯑꯩꯒꯤꯗꯤ ꯅꯪ ꯄꯥꯝꯃꯤ. ꯅꯪ ꯈꯛꯇ. ꯁꯣꯝꯗꯁꯨ ꯂꯨꯆꯤꯡꯕ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ. ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯦ. ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯊꯔꯦ. ꯇꯞꯅ ꯍꯧꯒꯠꯂꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯐꯝꯗꯣꯛꯂꯨꯏ. ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯃꯈꯥꯗ. ꯃꯥ ꯀꯥꯗ ꯆꯪꯗ ꯀꯃꯟ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯏꯔꯨꯖꯊꯣꯛꯂꯒ ꯊꯣꯛꯂꯛꯇꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯃꯤ. ꯂꯩꯔꯝꯗꯦ ꯃꯤꯁꯛ ꯑꯗꯣ. ꯃꯥꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤꯕ ꯃꯤꯁꯛ ꯑꯗꯣ. ꯌꯦꯡꯂꯣꯏꯒꯦ ꯈꯜꯂꯤ, ꯎꯗ꯭ꯔꯗꯤ ꯂꯩꯉꯝꯗꯦ. ꯆꯪꯂꯔꯣꯏꯒꯦ ꯈꯜꯂꯤ, ꯏꯅꯥꯛꯇ ꯂꯩꯍꯟꯗ꯭ꯔꯕꯗꯤ ꯂꯩꯇꯥꯗꯦ. ꯑꯁꯨꯝ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤꯉꯩ ꯀꯗꯣꯝꯗꯒꯤ ꯂꯩꯆꯤꯜ ꯆꯥ ꯑꯃ ꯊꯝꯂꯛꯏ. ꯑꯗꯨꯒ ꯅꯌꯨꯝ ꯂꯩꯔꯤꯒꯁꯦ ꯈꯪꯗꯕ ꯃꯈꯩ ꯑꯗꯨꯝ ꯍꯜꯂꯛꯇꯕ. ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯂꯨꯆꯤꯡꯕ. ꯑꯗꯨꯒꯤ ꯃꯍꯨꯠ ꯆꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯊꯛꯏ. ꯂꯩꯆꯤꯜ ꯃꯍꯥꯛ ꯁꯥꯎꯔꯞ. ꯅꯪꯒꯤ ꯑꯇꯣꯞꯄ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯌꯥꯔꯕ꯭ꯔꯥ? ꯐꯅ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯗ꯭ꯔꯁꯨ ꯅꯪꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗ ꯑꯩ ꯋꯥꯏ. ꯑꯩ ꯂꯩꯇꯥꯕ ꯉꯝꯗꯦ. ꯇꯨꯝꯕꯁꯨ ꯌꯥꯗꯦ. ꯂꯨꯆꯤꯡꯕ ꯊꯛꯂꯝꯕ ꯆꯥ ꯆꯞ ꯂꯦꯞꯈꯤ. ꯃꯥꯕꯨ ꯁꯨꯝ ꯀꯥꯏꯍꯧꯕꯅꯤꯅ ꯍꯦꯜꯂꯛꯏ. ꯂꯨꯆꯤꯡ ꯇꯞꯅ, ꯉꯔꯥꯡꯗꯣ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯅꯅꯤ. ꯍꯌꯦꯡꯗꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯅꯤꯅ ꯅꯪ ꯀꯩ ꯂꯩꯅꯤꯡꯉꯤ? ꯀꯦꯝ ꯂꯩꯅꯤꯡꯗꯦ. ꯀꯔꯤꯝꯇꯁꯨ ꯂꯩꯇ꯭ꯔꯁꯨ ꯌꯥꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯕꯤꯌꯨ. ꯅꯪ ꯂꯩꯇꯕ ꯃꯤꯀꯨꯞꯇ ꯑꯩꯕꯨ ꯗꯦꯃꯣꯟ ꯑꯃꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯍꯥꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯅꯠꯇ꯭ꯔꯒ ꯍꯟꯇꯔ ꯑꯃꯅ ꯐꯥꯈꯤꯗꯨꯅ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯥꯛꯅꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯂꯨꯆꯤꯡꯕ ꯑꯣꯠ ꯂꯩꯔꯤ. ꯊꯃꯣꯏꯁꯨ ꯋꯥꯈꯜꯁꯨ ꯑꯅꯤꯃꯛ ꯑꯣꯠ ꯂꯩꯔꯤ. ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯈꯖꯤꯛ ꯐꯥꯖꯤꯜꯂꯗꯨꯅ, ꯅꯪꯕꯨ ꯍꯦꯛꯇ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯅ ꯄꯥꯝꯂꯒ ꯍꯥꯠꯆꯈꯤꯁꯅꯨ ꯑꯩꯕꯨ. ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯣꯏꯅ ꯁꯣꯛꯄ ꯌꯥꯔꯣꯏ. ꯁꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯤꯑꯣꯏꯁꯨ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ. ꯂꯩꯆꯤꯜ ꯃꯃꯣꯟ ꯈꯖꯤꯛ ꯅꯣꯛꯆꯩ. ꯂꯨꯆꯤꯡꯕ ꯍꯧꯒꯠꯂꯛꯇꯨꯅ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥ ꯂꯣꯟꯕꯁꯨ ꯑꯁꯨꯝ ꯍꯩꯒꯠꯂꯛꯏ. ꯑꯁꯨꯝ ꯍꯧꯒꯠꯂꯛꯏ. ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯊꯃꯣꯏꯁꯦ ꯆꯥ ꯑꯁꯤꯗ ꯇꯥꯎꯗꯨꯅ ꯂꯩꯍꯧꯕ. ꯍꯥꯏꯔꯝꯂꯒ ꯂꯩꯆꯤꯜꯗ ꯌꯦꯡꯂꯝꯃꯤ. ꯍꯥꯏꯔꯞ ꯅꯣꯛꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯂꯩꯆꯤꯜꯁꯨ ꯅꯣꯛꯃꯤ ꯂꯦꯞꯍꯧꯏ. ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯇꯞꯅ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯤ. ꯂꯣꯌꯥ ꯂꯩꯇꯕꯅ ꯃꯥꯅ ꯑꯣꯏꯅ ꯄꯥꯏꯔꯦ. ꯍꯦꯜꯂꯣ. ꯀꯩꯅꯣ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯦ? ꯀꯩꯅꯣ ꯍꯥꯏꯕꯅꯤ? ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯨꯒꯥꯏꯔꯤꯕ ꯑꯗꯨꯅ ꯀꯃꯥꯏꯅ? ꯐꯥꯏꯜꯁꯤꯡ ꯑꯗꯨꯕꯨ ꯗꯤꯂꯦꯠ ꯇꯧꯏ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯒꯤ ꯄꯥꯁꯋꯥꯔꯗ ꯀꯅꯥ ꯈꯪꯍꯜꯂꯤꯕ? ꯀꯌꯥꯝ ꯍꯩꯕ ꯃꯤꯅꯅꯣ ꯄꯥꯁꯋꯥꯔꯗ ꯊꯨꯒꯥꯏꯕ ꯉꯝꯗꯣꯏꯁꯦ? ꯂꯩꯁꯅꯥꯅ ꯇꯞꯂꯞ. ꯑꯩꯗꯤ ꯀꯩꯝ ꯈꯪꯍꯧꯗ꯭ꯔꯦ. ꯔꯤꯀꯣꯚꯔꯗꯤ ꯇꯧꯕ ꯂꯣꯏꯅ ꯉꯝꯂꯦ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛ ꯁꯣꯏꯈꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯁꯣꯏꯒꯗꯧꯔꯤꯕꯅꯤ. ꯅꯈꯣꯏꯁꯦ ꯑꯗꯨꯝ ꯁꯣꯏ. ꯃꯤ ꯍꯥꯞꯄꯁꯦ ꯇꯜꯂꯛꯂꯦꯗ ꯑꯩꯗꯤ. ꯂꯩꯁꯅꯥꯅ ꯄꯥꯔꯤꯗ ꯌꯦꯡꯂꯛꯇꯨꯅ ꯏꯪꯒꯤꯠ ꯇꯧꯏ. ꯑꯃꯗꯨꯁꯨ ꯉꯝꯃꯣꯏ ꯍꯥꯏꯅ ꯇꯧꯔꯛꯏ. ꯂꯩꯁꯅꯥꯅ ꯇꯞꯂꯞ. ꯃꯊꯪꯗꯤ ꯁꯣꯏꯍꯜꯂꯔꯣꯏꯒꯦ. ꯋꯤꯠꯁ ꯑꯃ ꯐꯪꯉꯦ ꯕꯣꯁ. ꯂꯣꯌꯥꯒꯤ ꯈꯪꯅꯕ ꯑꯣꯏꯗꯧ ꯃꯥꯜꯂꯤ. ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯑꯗꯨꯃꯗꯤ ꯈꯖꯤꯛ ꯍꯔꯥꯎꯍꯜꯂꯤ. ꯑꯗꯨꯒ ꯀꯔꯤ ꯈꯪꯅꯕ? ꯊꯕꯛ ꯇꯧ ꯍꯥꯏꯔꯒ ꯔꯣꯃꯥꯟꯁꯁꯨ ꯇꯧ ꯂꯩꯔꯝꯃꯕ ꯅꯈꯣꯏ ꯀꯌꯥ ꯐꯔꯣꯏ ꯍꯥꯏꯅ ꯀꯣꯜ ꯑꯗꯨ ꯀꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯋꯥꯈꯜ ꯈꯜꯂꯤ꯫ ꯄꯥꯁꯋꯥꯔꯗ ꯊꯨꯒꯥꯏꯕꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯀꯅꯥꯅ ꯑꯣꯏꯗꯧꯔꯤꯕ? ꯁꯣꯝꯗꯁꯨ ꯑꯍꯤꯡ ꯇꯨꯝꯕ ꯈꯪꯗ ꯂꯩꯈꯤꯕꯅ ꯑꯌꯨꯛꯁꯤꯃꯗꯤ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯂꯤ꯫
Haugatpasu ngamdre ayuk ado Tanu. Thengna haugattuna masado tande mande sengdoktuna masagi mathau tauri. Ngasaidagi gari ama khamduna nupi adubu yengliba nupa adudi nupi mana sungthok thoklaktaba aduda kaidoba yauraba jatno haina khalli. Amuksu ngarang laklanu hairamba wafam aduda ma changsanbasu hekta ngamde. Asum mangak ado thangattuna tek tong makhai yenglingai Tanu magi thabaki damang thoklai. Gari ado workshop ta leikibana ma khara laktuna auto ngairi lakpa. Loya sutapna yenglamduna thauzilaklaga khamzilai. Aduga thong ado hangdorei. Tanu hairap yenglamlaga thong ado lonsilakle. Loya sungaklap kumtharaktuna lao thinbiramlage auto ngairi leradi thengani. Thengloida nangsu dum chatlo aisu dum chatke. Kaidaurage namina nagado pomi. Kaidaurage hayuse. Haina changsilaktuna mamang aduda lepsilei. Tanu maning khara handuna Loya, aina haise wakhal tau ai noiga loinaba pamdre. Wakhal hanna khallaba matung phireb ase laubane. Waraubino lengbiro. Loya masado nungairaktre. Kaigino aikhoina nangonda nungaidanaba kai tawrage. Tanu aina kai lankrage. Lalabadi takpiramo. Semdokpagi tanja ama phangbra yengjauge. Tanu hainada auto lai ai chatlage. Haina Loya bu thaiduna auto da khamlaga kakre. Loya sungakna gari aduda satkakhatladuna inarei. Tanu hanna fau yengbiramdre misak adumadi. Matam asiri asum hausinki. Hospital gi mapada khamduna ngai adusta sungthok thoklakte. Leichel hoigi imung adudi langli hayeng mangani jakobagi irikna. Imase sire ai thandana koi chenbada adubudi wajasano. Purnina nangdaro wari se aisu khwanga loi chakhraba kainom tawraba jani ko tegle isa pumbase. Haina mama machana loisilli. Atopa mi khara su lakle numidang wairam aduga hinsang napi khara manbada mateng panglamlaga hanki. Somdasu Rina hoi thoi hoi hayeng chatpada setnaba haiduna mapi marol khara yengli. Leichel su yengba yaupadi natte adubu makhoigi manakta phamduna leiri. Thoina inama sise chanabra ingonda. Adugida phasai nangonda dipaksani. Thoisu harauna si oina setlage ko inama dudia. Adu oina setlo. Mau aidi si dum tawrage hanurabanina keningdrene. Ima bu kadaida hanuriba asukna ha oiriba sa. Rina su nokchei Leichelna. Ima ai amta mathata karoge. Hairaga mathaklomda gam kakhalai. Kagi thong ado hek hangdorakpada luching phone ado metlaga leirami. Leichel su jangsinkhiduna drawer ado hangdoklaga kari no yengli. Phone yenglibani tawriba ado mamit adunadi phone dadi tada. Nupi mangondani ngasaidagi tariba. Manu koi thiriba aduga luching basu karino khanna yengli. Leichel fat onthorakpada luching khangna mamit ado phone da mo onselli. Leichel prapap jangsilaklaga phamung aduda mu otlaga thirai. Luching ba mamit phairap amuk yengi wadi amta ngangde. Leichel phangdrabada tapna hanglai. Sida khudop ama tahobra. Luching basu tapna magi khunaubi adugi matonda sizillaga thamlamba khudop ada insilai. Leichel ta pairaga satoklaga. Makhut khuchau siga migi khudok si sining ni mali. Yam siba phangdragana bazardagi yangkhai piraga yonbado ama kok leiraga sirucho. Phai khangde phate khangde migi da sagi yamaroiba khudopsa managa sijalli. Luching ba thamoidada noi maithongdudana mami dahande. Aibu khudopka yam sijaningba migi mawangda tarambaduda mangina sum sijanmibani. Mangina paisilladine phajana paigadaba. Khudopsidagi dasang ngakthoknabaga hekoklamaba nang haisini. Haina Leichel makhut aduna luching bagi makokda set tharamlaga thokre. Matau aduda mahak hek thokhibaga luching ba makhut aduna pisum anida thamlaga nokthorei machindasu. Oha chabeng angnasu.
ꯏꯪꯅ ꯇꯞꯅꯕꯨ ꯉꯥꯡꯂꯁꯨ ꯍꯦꯛꯇ ꯅꯨꯡꯁꯤꯕꯒꯨꯝ ꯇꯧꯏ꯫ ꯀꯔꯤ ꯂꯥꯏꯅ ꯁꯥꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕ ꯑꯗꯨ ꯐꯥꯎꯕ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯂꯣꯌꯥ ꯉꯥꯏꯕ ꯋꯥꯁꯤꯜꯂꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯥꯎꯟꯇꯔꯔꯣꯝꯗ ꯆꯪꯁꯤꯟꯕꯅꯤ, ꯑꯗꯨꯕꯨ ꯀꯥꯎꯟꯇꯔꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯅꯨ ꯃꯍꯥꯛꯇꯤ ꯐꯝꯂꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯇꯞꯅ ꯍꯪꯉꯤ, ꯇꯅꯨꯗꯤ? ꯃꯥꯗꯤ ꯍꯟꯈ꯭ꯔꯦ, ꯉꯁꯥꯏꯅ ꯍꯟꯈ꯭ꯔꯕꯅꯤ꯫ ꯋꯥꯍꯩ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯕ ꯂꯣꯌꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯒꯦꯠ ꯑꯗꯨꯗꯒꯤ ꯃꯤꯠꯌꯦꯡꯐꯝ ꯍꯣꯡꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯂꯣꯌꯥ ꯇꯤꯡꯉꯛ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯑꯍꯤꯡ ꯍꯥꯏꯕ ꯃꯇꯝ ꯑꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯂꯩꯆꯤꯜ ꯍꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯈꯤꯗꯨꯅ ꯀꯥꯗ ꯀꯥꯔꯛꯏ꯫ ꯂꯨꯆꯤꯡꯕ ꯉꯁꯤꯁꯨ ꯆꯠꯂꯨꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯈꯣꯡ ꯑꯗꯣ ꯄꯨꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯅ ꯐꯥꯔꯤꯕꯒꯨꯝ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯂꯩꯆꯤꯜ ꯆꯪꯂꯛꯂꯕꯗ ꯂꯨꯆꯤꯡ ꯃꯣꯟ ꯑꯗꯣ ꯄꯥꯏꯔꯒ ꯊꯣꯛꯈꯤꯗꯨꯅ ꯁꯣꯐꯥꯗꯨꯗ ꯇꯨꯝꯈꯤ꯫ ꯂꯩꯆꯤꯜ ꯃꯍꯥꯛꯁꯨ ꯀꯥꯡꯈꯟ ꯇꯞꯅ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯥꯡꯒ ꯑꯝꯇ ꯆꯤꯛꯇꯕ꯭ꯔꯥ? ꯀꯥꯏꯗꯒꯤ ꯀꯥꯡꯅꯣꯗ, ꯀꯥꯡ ꯂꯩꯇꯦ ꯏꯃꯨꯡꯗ꯫ ꯂꯩꯆꯤꯜꯁꯨ ꯀꯥꯡꯈꯟ ꯃꯅꯨꯡꯗꯒꯤ ꯇꯞꯅ ꯌꯦꯡꯂꯛꯇꯨꯅ, ꯇꯥꯕ꯭ꯔꯥ? ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯄꯥꯏꯍꯜꯂꯛꯎꯅꯦ, ꯌꯦꯡꯒꯦꯕ, ꯅꯪ ꯀꯌꯥꯝ ꯀꯜꯂꯤꯗꯣ꯫ ꯋꯥꯍꯩ ꯑꯗꯨꯗ ꯂꯨꯆꯤꯡꯕ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯇꯟꯅ ꯃꯈꯨꯠ ꯑꯗꯣ ꯊꯥꯡꯒꯠꯂꯗꯨꯅ ꯄꯣꯠ ꯑꯗꯣ ꯄꯥꯏꯍꯜꯂꯛꯂꯤ꯫ ꯂꯩꯆꯤꯜ ꯀꯥꯡꯈꯟꯗꯒꯤ ꯃꯀꯣꯛ ꯂꯤꯊꯣꯔꯛꯇꯨꯅ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯥꯏꯔꯝꯕ ꯄꯣꯠ ꯈꯨꯗꯛꯇ ꯃꯈꯥꯗ ꯄꯣꯞ ꯇꯥꯗꯨꯅ ꯂꯣꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ꯫ ꯂꯩꯆꯤꯜꯁꯨ ꯈꯪꯉꯤ꯫ ꯂꯨꯆꯤꯡꯕ ꯉꯛꯂꯞ ꯃꯃꯥꯏ ꯁꯨꯛꯆꯤꯟꯈꯤꯗꯨꯅ ꯄꯥꯏꯍꯜꯂꯤꯕ ꯑꯗꯨꯕꯨ ꯈꯖꯤꯛ ꯄꯥꯏꯈꯠꯂꯝꯂꯒ ꯃꯈꯥꯗ ꯍꯦꯛꯇ ꯇꯥꯈ꯭ꯔꯦ꯫ ꯃꯁꯥꯅ ꯄꯥꯈꯠꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯃꯁꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯒꯤ ꯃꯆꯨ ꯑꯗꯣ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯎꯔꯝꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗ ꯏꯍꯨꯜ ꯀꯌꯥꯅ ꯊꯃꯣꯏ ꯑꯗꯨꯗ ꯍꯦꯟꯅ ꯑꯣꯠꯂꯔꯦ ꯃꯥꯕꯨ꯫ ꯂꯩꯆꯤꯜ ꯃꯍꯥꯛꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯂꯛꯇꯨꯅ ꯇꯞꯅ ꯍꯪꯂꯛꯏ, ꯏꯪꯅ, ꯀꯩꯗꯧꯔꯒꯦ ꯂꯨꯆꯤꯡꯕ? ꯅꯪꯒꯤ ꯁꯛꯇꯤ ꯃꯌꯦꯡ ꯇꯥꯔꯕ꯭ꯔꯥ? ꯂꯨꯆꯤꯡꯕꯁꯨ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯃꯥ ꯃꯅꯤꯡ ꯍꯜꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ꯫ ꯂꯩꯆꯤꯜ ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯤ꯫ ꯃꯥꯅ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩ꯫ ꯂꯨꯆꯤꯡꯕ ꯇꯞꯅ ꯂꯩꯆꯤꯜ ꯃꯍꯥꯛꯄꯨ ꯌꯦꯡꯂꯛꯏ꯫ ꯏꯀꯣꯝ ꯀꯣꯝꯅ ꯇꯥꯔꯤꯕ ꯈꯨꯠꯁꯥ ꯑꯗꯣ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ꯫ ꯁꯣꯝꯗꯅ ꯇꯅꯨ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯀꯦꯟꯗꯜ ꯃꯉꯥꯟ ꯇꯃꯛ ꯐꯪꯕ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯜꯂꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯥꯀꯟꯗꯁꯨ ꯂꯩꯅ ꯌꯦꯡꯂꯛꯄꯗ ꯃꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯅꯤꯁꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯅꯨ ꯉꯛꯅ ꯑꯃꯁꯨꯡ ꯄꯥꯈꯠꯈꯤꯕꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯆꯤꯟ ꯃꯦꯟꯗꯕ ꯑꯃ ꯌꯥꯎꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯊꯨꯅ, ꯅꯪꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ? ꯃꯤꯐꯠꯇ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯅꯪꯁꯨ ꯊꯨꯔꯕ? ꯋꯥꯍꯩ ꯑꯗꯨꯕꯨ ꯍꯥꯏꯔꯛꯄ ꯃꯤꯁꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯇꯅꯨ ꯋꯥꯍꯪ ꯈꯔ ꯍꯪꯅꯤꯡꯕꯒꯨꯝ ꯃꯇꯧ ꯇꯧꯔꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯨꯅ ꯆꯪꯂꯛꯂꯤ ꯅꯨꯄꯥ ꯑꯃ꯫ ꯇꯞꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯇꯦꯕꯜ ꯂꯩꯔꯤꯕ ꯂꯣꯝ ꯑꯗꯣꯝꯗ ꯍꯥꯟꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯔꯦꯗꯤꯑꯣ ꯑꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯈꯣꯡꯂꯛꯂꯤ꯫ ꯑꯗꯨꯝ ꯇꯧꯔꯝꯂꯒ ꯃꯤꯡꯁꯦꯜ ꯑꯆꯧꯕ ꯑꯃ ꯆꯤꯡꯁꯤꯜꯂꯒ ꯄꯨꯁꯤꯜꯂꯛꯇꯨꯅ ꯋꯥꯜ ꯑꯗꯨꯗ ꯉꯥꯊꯔꯒ ꯊꯝꯃꯤ꯫ ꯈꯥꯕ ꯆꯪꯁꯤꯜꯂꯛꯇꯅ ꯇꯅꯨꯒꯤ ꯃꯃꯥꯡꯗ ꯐꯝꯊꯔꯛꯂꯒ ꯃꯆꯤꯟꯕꯨ ꯄꯨꯜꯂꯤꯕ ꯑꯗꯣ ꯂꯧꯊꯣꯔꯛꯏ꯫ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕꯒ ꯇꯅꯨ, ꯑꯩꯕꯨ ꯐꯥꯔꯤꯕ ꯀꯩꯒꯤꯅꯣ ꯗꯣꯛꯇꯔ ꯈꯥꯕ? ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯂ ꯈꯪꯗꯦ ꯈꯥꯕꯅ ꯇꯞꯅ, ꯅꯪ ꯅꯁꯥꯅ ꯅꯁꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯈꯪꯖꯩꯀꯣ? ꯇꯅꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯈꯥꯕ ꯇꯞꯅ, ꯅꯪꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯄꯤꯌꯨ, ꯑꯩ ꯇꯥꯠꯀꯦ꯫ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯛꯇꯤ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯛꯀꯦ꯫ ꯇꯅꯨ ꯁꯥꯎꯅ, ꯑꯩꯈꯣꯏꯒꯨꯝꯕ ꯑꯃ ꯑꯣꯏꯔꯒ ꯑꯗꯨ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ, ꯑꯗꯨ ꯐꯠꯇꯕ ꯅꯪꯅ ꯑꯩꯒꯤ ꯁꯛꯇꯤ ꯑꯁꯤ ꯃꯨꯟꯗꯨꯅ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯗꯦꯃꯣꯟꯁꯨ ꯍꯟꯇꯔꯁꯨ ꯂꯣꯏꯅ ꯍꯥꯠꯄ ꯄꯥꯝꯃꯦ꯫ ꯅꯪꯅ ꯌꯥꯗ꯭ꯔꯕ ꯅꯪꯁꯨ ꯁꯤꯒꯤ ꯐꯤꯕꯝꯗ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯟꯅ ꯃꯥꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯅ
paikhatlagtuna masa adudagi ikheng pumba chinglaga hatkre. Tanu masu mamit ushillaga yengba ngamda kiba pakhatpana masa pumba thallabani. Pithokkhiduna ingna leirasira khalli adubu ma ningsinglai pujana haikhiba karigumba mada nangna sakti ado atopa wizard amada sinakiba yaroi. Wafam ado ningsinglagtuna thauna phabi amagum hairai. Aidi sakti kaigi pidoiba malem asida afaba khakta leigadabani. Aidi huntergi mateng pangkhini. Aina nangonda sakti piba oithoktabani. Somdana luchingba leichil mahakpu tapna konduna nakong mayada wahai khara taplap nason pikna hairai. Ai ware ai leitapam khangdre leichil. Thamoy asida karino khangda otlare ai hakpu. Sakti mangkhiba ai kiraktre adubu ifamdagi nang ama mangkhini khanbada ai isase leitana leiba ngamdre. Leichil mahaksu tari luchingba makha tai. Ai si kanano Leichil? Ai si kanano? Demon, nanggi kanano? Wahai adugi paukhom tapna adu magpirai. Aigi demon husband. Luchingba tapna noktuna. Adudi akoini thawai ama hagchang ama haibado oibada ninghannaba leibra. Aina malem asida lakhiba suknagi diamond adugidamakni. Adubu diamond adudagi hena tangba pochak ama hairagadi oirame nungshiba asina. Ai nangbu nungshirure Leichil, yamna nungshirure nangbu. Wahai aduda nupi magi mihun aduso aduki matik yangkhalai. Mamay aduso hayay amunbagom ngangsilakli. Luchingba makha tapna tai. Tabra, nangna ibu nungsidrabaso aidi nangbu nungsigini. Nungsi matoksa ulakano, nangdi aibu nungsigano. Hayeng nangna nungsigraga aina punsi loikiba mikupta nang wagani, nang kapkani. Nangna wahawba, nangna kapawba ay yengba ngamloy. Haina hena chena concentrate nupi mahakpo. Ahing mahaki tandan na kufet kafet ikaira do na paikri. Sakhin bitha zamaso lupa machugi Leichil lagta tap na maithong ado lotkri. Liriri sitpa malang ba mahakso sitlo haiba yakidre. Lamhin ba angang phubagum nongkhang mana chaikol oy kadrang haina kagtharakli. Nungsu mana pirang oy kanna sukaplagli kanna sutarakli. Ahinggi anauba lambelda, anauba nungshigi lambelda,